붕어 짜파 걸어. ꯍꯣꯏ ꯈꯔ ꯄꯤꯔꯣ. 레이트리. 이씨, ꯑꯗꯨꯗꯤ ꯀꯩꯗꯧꯕꯩ ꯍꯪꯉꯤꯕ? 이제 ꯑꯗꯨꯗꯣ ꯆꯈꯥꯎꯗ ꯈꯠꯅꯕ ꯍꯧꯕ ꯀꯧꯏꯀꯣ. 인상ꯈꯔꯕꯨ ꯍꯥꯎꯔꯗꯤ ꯆꯥꯛꯁꯦ ꯑꯗꯨꯝ ꯀꯧꯔꯗꯕꯅꯤ 이제 ꯈꯪꯗꯕ꯭ꯔꯕ? 오 하잉 사로. ꯍꯧꯖꯤꯛꯀꯤ ꯋꯥꯅꯤꯁꯦ ꯀꯥꯏꯍꯧꯔꯒ ꯆꯩꯅꯥ ꯄꯤꯕꯒꯤ ꯊꯕꯛꯇꯤ ꯐꯖꯅ ꯍꯩꯔꯤ 이제 ꯅꯪ. 호이네 호이네. 아동아이고. 낭낭아 사이 사트리 아니도 우라가 나마이 나미까 이탁 탁갈리도나 까이기노. 이제 ꯑꯩ 하이라들어. 하유네 하유네. 까이노 하유네. ꯃꯌꯥꯡ ꯈꯤꯇꯪ ꯀꯪꯇꯛ ꯇꯧꯕꯤꯗꯣ. 아두 개더러봐. 암타 해로우네. 아두 개더러봐. ꯑꯗꯨ 이제 ꯃꯃꯤꯡꯗꯣ ꯀꯩ ꯀꯧꯒꯦꯕ? ꯅꯪ ꯃꯃꯤꯡꯗꯣ ꯈꯪꯉꯛꯀꯩꯗꯧꯒꯦ ꯍꯥꯏꯕꯅꯣ? ꯃꯤꯡ ꯈꯪꯕꯗꯨꯅ ꯑꯍꯥꯟꯕ ꯁ꯭ꯇꯦꯞꯅꯦ ꯃꯤꯆꯦ ꯅꯪꯕꯣ. ꯃꯤꯈꯣꯏꯁꯨ ꯄꯥꯈꯪꯅꯤ ꯀꯩꯅꯣ. ꯑꯗꯨꯁꯨ ꯕ꯭ꯔꯦꯟꯗꯦꯗ. 이씨. 누파 나트로. ꯅꯪ ꯅꯁꯥꯗ ꯍꯪꯖꯧꯒꯩꯅꯤ. ꯑꯁ ꯑꯩꯈꯣꯏ ꯆꯦꯁꯤꯁꯨ ꯃꯃꯜ ꯑꯣꯟꯊꯣꯛꯅ ꯀꯥꯍꯟꯈ꯭ꯔꯦ ꯑꯣꯏꯕ. ꯃꯤꯡ ꯃꯆꯥ ꯑꯃꯈꯛ ꯍꯪꯕꯗꯕꯨ ꯑꯗꯨꯛ ꯊꯤꯅ ꯃꯃꯜ ꯀꯥꯍꯟꯗꯅ. ꯂꯣꯏꯔꯦ. 오, 여차비 ꯑꯃ ꯂꯩꯕꯒꯤ ꯑꯣꯏꯔꯦ. 한dak ꯑꯩꯅ ꯌꯨꯅꯤꯚꯔꯁꯤꯇꯤ ꯆꯠꯄꯗ ꯈꯪꯊꯤꯟ ꯊꯤꯅꯤꯡꯉꯦ ꯍꯥꯏꯁꯤꯗꯤ. 이제 ꯐꯥꯒꯤ ꯅꯠꯇꯦꯃꯤ. ꯃꯥꯏ ꯃꯁꯛꯇꯣ. ꯑꯍꯥꯟꯕ ꯎꯕ ꯃꯤꯀꯨꯞꯇꯨꯗꯅꯦ ꯄꯨꯡꯉꯥꯎ ꯉꯥꯎꯔꯦ ꯑꯩꯗꯤ. ꯃꯁꯛ ꯐꯖꯕꯗ ꯅꯠꯇꯦ. ꯂꯥꯏꯔꯤꯛꯁꯨ ꯐꯩ. 이제 ꯑꯗꯩꯗꯤ ꯊꯧꯒꯜꯂꯣꯟꯁꯨ ꯐꯖꯩ. ꯑꯩꯅ ꯌꯥꯝ ꯅꯨꯡꯁꯤꯕ ꯑꯉꯥꯡꯅꯤ. 이제 ꯃꯈꯥꯗꯤ ꯂꯣꯏꯔꯤ. ꯃꯈꯥ ꯂꯩꯇ꯭ꯔꯤ. ꯑꯁ ꯀꯥꯏꯅꯣ ꯑꯩꯗꯤ ꯂꯣꯏꯗ꯭ꯔꯤ. ꯑꯩꯗꯤ ꯍꯌꯦꯡꯗꯩ ꯍꯧꯔꯗꯝꯅꯤ. ꯍꯧꯔꯣ. ꯍꯧꯔꯣꯀꯣ. ꯅꯪ ꯍꯧꯔꯣꯀꯣ. ꯁꯨꯝ ꯀꯥꯟꯗ ꯍꯦꯛ ꯂꯣꯏꯕꯅꯤ. ꯁꯛꯁꯤꯗꯤ ꯅꯠꯇꯦ ꯀ꯭ꯂꯥꯁꯀꯨꯝ ꯂꯥꯛꯑꯝꯃꯣꯏꯀꯣ ꯉꯔꯥꯡ ꯅꯪꯒꯤ ꯑꯦꯛꯁꯟꯗꯨꯗ ꯕꯤꯄꯤ ꯈꯛꯇ ꯍꯦꯟꯒꯠꯂꯝꯕ ꯈꯪꯄꯣꯠꯇꯦ ꯑꯦ ꯍꯣꯏ ꯊꯣꯛꯂꯛꯑꯦ ꯂꯩꯅꯥ ꯑꯕꯤꯕꯨ ꯀ꯭ꯂꯥꯁ ꯂꯥꯛꯇꯕ꯭ꯔꯣ? ꯑꯕꯦꯗꯣ ꯑꯕꯤ ꯀꯩꯗꯧꯔꯒꯦ? ꯑꯩꯈꯣꯏ ꯃꯍꯩꯔꯣꯏ ꯅꯨꯄꯥ ꯑꯃꯅ ꯎꯁꯤꯠꯇꯅ ꯇꯧꯔꯝꯃꯦꯅ ꯀꯞ ꯂꯩꯔꯤꯌꯦ. ꯑꯩꯁꯨ ꯈꯪꯍꯧꯗ꯭ꯔꯦ ꯑꯦ ꯕ꯭ꯂꯣꯛꯇ ꯆꯠꯊꯣꯛꯎꯔꯦ. ꯃꯀꯥꯏ ꯂꯩꯍꯧꯒꯦ? ꯊꯥꯕꯂꯦ ꯉꯁꯤꯒꯤꯗꯤ ꯍꯜꯂꯣ ꯀꯣꯟꯅ ꯎꯅꯔꯣꯕ ꯃꯥꯗꯣ. ꯃꯀꯥꯏ ꯂꯩꯍꯧꯒꯦ ꯍꯥꯏꯕꯅꯦ. ꯊꯕꯂꯦ ꯗꯤꯄꯥꯔꯠꯃꯦꯟꯗ ꯂꯩꯔꯤ ꯍꯥꯏꯔꯛꯑꯦ. ꯊꯕꯂꯦ ꯊꯕꯂꯦ ꯉꯥꯏꯈꯣ ꯍꯥꯏꯕꯅꯤ. से कब कनो से ꯑꯕꯦ ꯆꯠꯁꯤꯂꯣ. ꯍꯧꯒꯠꯂꯣ. ꯍꯧꯒꯠꯂꯣ ꯍꯥꯏꯕꯅꯦ. ꯀꯔꯝꯕꯅꯣ? ꯑꯥꯗꯩꯁꯦ ꯃꯃꯤꯡꯗꯤ? ꯑꯉꯝꯕ ꯀꯧꯕꯅꯦ. ꯍꯣꯏ ꯅꯪꯂ ꯑꯉꯝꯕ ꯍꯥꯏꯁꯦ? ꯃꯥꯅꯤ ꯀꯩ ꯄꯥꯝꯒꯦ? ꯅꯪꯂ ꯑꯩꯈꯣꯏ ꯕꯦꯗ ꯌꯥꯝꯅ ꯌꯦꯠꯂꯦ ꯍꯥꯏꯁꯦ? ꯅꯪ ꯀꯅꯥꯅꯣ? ꯍꯥ? ꯅꯁꯛꯁꯨ ꯈꯪꯗꯦ. ꯉꯁꯤ ꯈꯛꯇ ꯂꯥꯛꯑꯒ ꯌꯥꯝ ꯐꯥꯎꯕ ꯌꯣꯔꯣ. ꯅꯪꯒꯤꯁꯤ ꯑꯩ ꯀꯅꯥꯅꯣ ꯈꯪꯗꯦ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯅꯪꯕꯨ ꯀꯩ ꯑꯣꯏꯗꯅ ꯑꯩꯈꯣꯏꯅ ꯈꯪꯗꯣꯏꯅꯣꯅꯦ? ꯍꯣꯏ Hey, hoglo. Hey. Namito pangune. THBALLEI. Thabalay. Kama, napunsi das corno.